Kasi sandukjariba thoramasi Diamond Radio na sandukjaba Crime Reports. Nupi angangsing da thokliba tongan ba Manipur khakta natana India ki kachin koya amadi prithibigi mapanda thokliba angakpo crime sing ase aikoina wari oina tamjaduna miyamda khanghanjana na mohona jabadugumba program amani Crime Reports. Ngasi su puduna lakchari Diamond Radio na tongan ba thawdo wathok singa mari leinaba Crime Reports. Ngasi Crime Reports ki thoramasida lamdam asida leriba nupi singna hena section ba khongthang thangna nanaba amadi yumdagi mapan chathokuna miramda leikraba singna section gadaba amadi aikhoi gi leriba sahar asinatana atopa sahar singda leiba matamda karamba section tharong lukhatkadagi haiba ngasi gi tangkak asida domna tabiriba singna soidena maki khangba yaraba dugumba thoromamani mafam Pune Maharashtra lamdam asida su Hainingai leitana sokhatpagi khongjelda nongmagi yangna chaliba lamdam amani adubu lamdam asida su crime asing khangdana thokliba adugumlaba lamdam amani lamdam asida yamna sathiba criminal ama lerami mahaki mathakta mamang thakta su case kaya da chenaba aduguma miyoi amani Suhas hariba miyoi ase Pune gi mafam amada leraga crime kaya tawba miyoi ama oirami mahaki mathokse ayamana masak khangdaba nupi singbu moithem tawduna puruklaga nupi sing asibu atopa miyoi singda atopa mafam amada sel piduna yonthoklaga mahaki mabuk thanba oirami masida sunatra siguma thogdok kayada adumak chenaba miyoi ama oirami Suhas nongma mahakna nupi ama moithem tawduna puruklami hariba nupi asi thabak thibagi namada mahakna thabak thiba miyoi adu ngangnabige haiduna mahakna puruklaba matungda nupi asibu ka amada mana thamlaga kihan khanganduna nupi asigi kai khomnaba mahakna manghalami Masi kakta natana mahangna ka manung aduda thamduna atopa miyoi singda call tawduna anauba nupi khara thunglare haiduna mahangna call tormi amadi asigumlaba mahaki thabak asidasu senjau pairaba miyoi singna mahangna call torpabu khorang ngaiduna leiba miyoi kya marumsu leirami mahangna faduna thamliba ka asida mahangna mahaki customer singda call tawduna nupa amabu kaurami nupa adusu mahakna leiriba ka aduda lagnami loinana nupa asida nupi asigi mamal piduna mantiknatuna Suhasna nupa adudugi senthong kya lorami Suhaska nupa asiga nupi asigi mantiknaringai tanja aduda nupi asina khudong chaba lorga mahaki begtagi mobile lokthogami mahaki mobile aduna mahaki nupada mahak khudong thiba tare numit nini asi mafam asida mahakpu phajinduna thamle laibuk phabadagi nupi asina leiriba mafam asi nupi asina jaga ase khangmadagi mahaki nupada mahangna taklami amadi mahakpu kanbina nabagi damak atuba matamda mafam asida mahakpu lau haiduna nupi asina pau pirami tanja aduda mahaki nupa asisu mafam aduda yamna thunamak laglami adubu nupa asisu hariba ka aduda changba yadaba maramna asengba tanja yengduna mafam aduda mahaksu ngaiduna leirami asiguma tanja asida Suhasna nupa aduga mantiknaba loiraba matungda nupa adu nupi aduna leiriba ka aduda changlami Suhasna leiriba ka adudagi khajitang thaptokduna chatkhiba tanja amada mahaki nupasu ka aduda changchilaklami amadi nupi adusu ka manungdagi sanglagliba nupa adubu laktuna inthurum laga ka manung adudagi mahaki nupa ga loinana mafam adudagi chelaklami adubu Suhas amadi manungduda lehauriba mantiknariba nupa aduga loinana yamna konglei tunarma makoi anibu yam nakna tanarami asumna nakna tanchilakpa asida makoi ni mafam adudagi nantoktuni yam thununamak chelaklami aduga mafam adu highway oiba maramna highway da lakpa auto gari amada matai manau anidu tongduna yamna thunumak konglei thuna chakhi amadi Suhas amadi nupa aduna auto adugi maningdi yanaduna auto dubu khamna honaki adubu laibuk phabadagi nupi adu nupa aduga loinana nanthoki yamna chakna Suhasna nupa aduga lehoki tanja aduda nupa aduna Suhas tu dharaki hojidi kari sare nangna laukiba senpham jingdo loina hantoro Suhasna haiki kari suwarunu mathangda amamuk silaga loire yamna thunamak aina ngasi hayengsida ama singani asumna irai lain hairami nupa anima mafam adudagi chatkirami loinana nanthokiba nupi amadi nupa adu police station da laktuna complaint tormi hariba wafam aduda police na thajadabadagi nupa amadi nupi duda yamna kanna hangkirami nupi aduna haiba wafam sing adu police aduna taraba matungda FIR ma irami loinana nupi constable amaga chalaga medical checkup tawnonabagi damak sasi aduga Suhas ke mathakte khoina kari tawbung amagi haibedo yengsi asumna haiki adubu Suhas mahana kanabasu kiramde mathakta leibo urbasu makhada leibo urbasu mahana kanabasu kiramde police na mahapusu phaba ngamlamde masigi matungda mahakna mahaki khudong chaba amamu yenglami Nikita Nagpur da leiba Nikita asi Pune da thabak amagi damak interview yauba mahak laglami amadi Pune da mahaki thabak asi interview da mai paklami adubu Nagpur dagi Pune da lakpa matamda Pune jaga asigi lamit tumit mahak kariguma amada khanglamde asumna Nikita ayukta interview chatnanabagi damak losilami mafam aduda inau nongna lakpa maramna mahakna
interview yaunanabagidama mahakna leiriba mafam adudagi highway da tholokduna bus stand amada mahakna leptuna asumna leiki asiguma tanja asida Sohas mafam kadai de kari achengba kari achaba leiribage haibasi gari thauduna asumna mahakna mahakki khudong chaba kadai de leibage haibadu gari thauduna mahakki mamanaba amaga koina asum chalami Nikitana bus stand de leptuna leiriba adu Sohasna urami Sohasna thorokliba car adu Nikita gi mamang oirapna khami yamna chamba ing tapami amagi mohongda Nikita da hairami Kadomda kadai waida chapigadabano mafam asida bus na chingbase yamna tangna lakpani gari ate ate su yamna khudong chadabani karomda chapigadabano haiki tanja aduda chamcham jarabi Nikitana yagani ai mafam asida gari aduma ngaiduna leijage haiki tanja aduda mafam aduda bus pung ani gi matungda lakani auto su mafam asida pak khamloi aduna kadomda chapigadabano yarabadi aikhoina chatpasida aduma gyawba yagani karimata chingnabigano yaragadi akhoi pujarikliba gari sida adum chatpiba yagani kadomna chatpigadabano haiki matamaduda Nikitana haiki ai mafamdu chapchana di khangjadre adubu ai interview su chalure adubu bandhar gi jaga amadani bandhar road parengda chakadabani haiki tanja aduda Sohas ki mamanabana akhoi su bandhar road aduda leijabani kaisu chingnabigino yaragadi akhoi drop tawjaramge mafam asida gari khajiktang nungaitabadu akhoi mating pangjage haijabagini yamna lana lobigano asumna haiki tanja aduda Nikita su magi interview gi matam thengjilakpaga yaragadi makhoi gi gari sida dumag yaw kharge haina khanbaga loinena makhoina purokliba car adugi maningda tonglami masigi matungda Nikita makhoi gi gari da tongduna lambi aduda adumok chalami Sohas na gari manungda nokphet tawduna mahakki car gi mingsel adu Nikita gi mamai romda thamduna car gi mingsel dagi Nikita da munna yenglami kari su khangjadrabi Nikita na gari yengduna mahakki interview gi matam adumak nanglaroidra haina wajaduna adumak yenglami masigi matungda Sohas amadi lakminariba mamanaba anina nokphet tawduna makhoi enigi plan asumak sagatpa horami Sohasna mafam asida kyam koibirubage leiba Nikitana haiki aidi inawna lakjabani yumdi Nagpur dagini mafam asida interview amkha yaujabani interview se ai khalle du ngasigi interview gi saruk ama oina ai seminar amasu yaujagadabani mafam adu aina hana chatabani na mafam se khajiktang khangdaba aduga gari su mafam asida khajitang lanbasida ai gari ngaijaramani haiki nokphet tawruduna Sohas amadi mamanaba anina adumak gari adu thorami gari asi pungkhai ama khare hena thoruklaba matungda Nikitana mafam asi yogadaba kyam walibage aina nahan muk chatpa lambi adugati ngasi kisi kitang sangbra khalle asumna hairingaida Sohasna gari se kitang traffic jam oibadagi akoina lambi se khajiktang koithoga chatpani yarani yam thunu yorani asumna haiki adubu gari ase sum thorokpana pung amagi chang thorokpadagi Nikitana khajitang chingnaba phauduna akoina chaliba lambi se onaramale lambi ase aina nahamuk chatpaduga yamna manadre Sohasna haiki akoina haijaredana gari ase traffic jam oibadagi lambi se khajitang koithokpani minute 10 phauroida masigi manungda soidana yorani adongi office to tanja asida gari asumna thorokpana pung amaga khare helami masigi matungda asumna lambi ase asum chalakpa matamda chaliba lambi ase sangmalakpadagi chingnaduna Nikitana nakoina poriba lambi se tasengna onarba mali gari se amuktang khamu yaragada ai mafam sidagi auto natraga ai kaigumu paima torga chacharagi gari se amuktang khamu hairki matamaduda Sohas amadi mamanabana hauna noktuna ngasigidi aikhoigo oina dum chatpa tari interview so khoiga punna tawba tari loinana seminar so khoiga punna oina dum tawrase matamaduda Nikitana sauna haiki gari se yam thuna khamu gari se mafam asida yam thuna khamu kariguma gari se khamdaba taragadi aina laugani loinana Nikitana gari manungda laubu khongba tawrami adubu Sohasna noktuna hairami nangna lauribedo kana laurbasu karimata kanaroi kana amata na taroi gari se gi manungdagi nangna kauribedo kana guma jiba amata na taroi asumna Nikitana haribo wafam adu kariguma amata tadana Sohas amadi mamanabana lambi adu onatainana yamna sangna pokirami masigi matungda lamkhang amada gari ase khamduna yamna thunamak Sohas amadi nupi asina kumtharaktringaida gari adugi manungda Sohas tongki amadi mamanabaduna gari adu thaunanaba semsaki masigi matungda Sohasna thang ama puthoroktuna nupi adugi mangakta thamki kariguma sigi matungda nangna law khongba tawba taraba nangi punchi adumak mangne kariguma nang lambi de chaliba mi singsida ingit ama piki bataraba mafam asida nang sire aduna khalu nangi na thwai mangba amadi nangna miyamda ingit piduna nangna miyamda ingit piduna aikhoi bu phanba masigi manungda nang khalu haiduna mahangna thang asi nupi aduda utki loinana lambi adudagi gari thoruk lami gari asi asum sangna thoruk matamda Sohasna mahaki phone puthokuna phone amuk torami loinana nupi aduna paiba phone adu mahana mulami amadi mahangna mahakki phone dagi amuk atopa miyoi amada amuk phone torami
loinana gari adu matam khara sangna thoruba matungda lambida miyoi ama ngaiduna leramki miyoi adu gari adu da tonghanduna makhoi ahum amuk suduna laki loinana gari adu thau yoruk tabadagi petrol pump amada makhoi changlami petrol pump adu lamhangda leiba maramna mi khara itak taklami makhoi ahum gari manung aduda adumak phamduna leiraga gari asigi class kajikhtang haidaduna lupa lising amagi thau haplo haiduna thau kapliba mi aduda paisa pirami amadi thau halami thau halingegi tanja aduda nikitana thau haliba mi aduna mangoda amuktang yenglabadi haiduna mahangna munne yenglami mahangna munna adum yengba aduda petrol thau haliba nupa tu su nikita da yenglami adubu nupa aduna mamai khudakta leithokirami masigi matungda nupa aduna thangna nikita gi mabuk maya da thamduna haiki thau haliba nupa sinang yam pamra thau haliba nupa sinang pamlabadi nang kana laugera natraga nang sigera asumna haiki thau hanbagi tanja aduda amuk mabukta thamba thang adu khajiktang thaidoktuna thamki tanja asida car gi thong do hangtoktuna nikita chen khrisira haina honaki makhut aduna car adu thong hange haina tobu mathamna swahasna thang adu amuk namlaktuna karigu manangna car asidagi chen ge khalabadi nangi punchi loire khangu asigumba kihan khanganba kaya marumna petrol pump adudagi su irai laina nantoktuna laglami masigi matungda khara lapna chaluma matungda numidang wairam oselaklami numidang wairam oselakpa matungduda makhoi maraktagi nupa amana chana thangnaba amadi yu leirunabagidama makhoi khanarami amadi lamhangda leiba hangba restaurant amada makhoi gari khamlami gari khamlinge manungda nupi aduna mafam aduda leiba miyoi sing karigum uragadi mahak kidnap tawduna purakpani haibasi khanghananabagidama honaki adubu mahak tanja aduda karigum upay amata lekhide mafam aduda law khongduna amadi mahak nanthok nananabagidama angam sakti honaduna mahak chenanabus honagite maramdi mahak makhoina pariba thang aduna mahakki punsibu mangadra haiba asina kijabana mahakki mangoinaba wakhaldagi mafam adudagi nanthokpagi upaisu lekhide asumna mafam adudagi nupa amana kumduna yu amadi chana thangnaba polam sing leiduna mahakpu mafam lapna jungle amada puduna laklami asumna jungle aduda puruklaba matungda nupi adu garidagi chingthorami amadi nikitabu phubu chaiba kaya marum torami masigi matungda ki khanghalaba matungda makhoigi maraktagi lambidagi karakliba miyoi aduna nikitabu jungle adugi songba amada pusinki asumna sohas amadi driver aduna gari adugi manakta sangduna lehoki ngahakki matungda nikita nupa adugi makhuttagi nanthokduna mafam adudagi jungle lomda chenchinaba honaki amadi yamna kanna khulai yangna chenchinki masigi matungda nupi asi chenkre haina nupa aduna laurupadagi sohas amadi gari thominarukliba mahakki mamanabudu loina namakoi ohum nikita gi khongul liduna jungle adugi manungda koitan tanarami adubu jungle adugi lambi chenpham amadi amambagi khudong chadabana maram oiraga nikita asong marak amada lolami asumna makoi ohumna nikitabu koiti thirami amana amabu launarami kadai lekre karumda nanthokre kadomda chenkre haibana chingba makoi thiki u amagi marumda nikita yamna kina masana masabu kijabana thak thak nikpa makhai u amagi marumda lotuna lerami adubu u adugi nakandagi sohasna tholoktuna mahaku makhori metuna puthorulaga mafam aduda phobu chaiba tauki aikhoina nangbu nathoktuna chenganu haiduna nangona haikiba natra aduga nangna mafam asigi nathoktuna chenanaba honariba karigino haujikti nang kari thoe wafam sing ase haibaga loinana mafam aduda nikita maraibak thiba oiki mifatraba makhoi ahumdagi mahaki punsi kanjaba ngamjagide athengba ahing yawruklabada mafam aduda makhoi ahumna nikitabu ikai khumnaba manghalaba matungda jungle aduda hundoktuna thamlamki ahing adugi nongalamdai fawa jungle adudagi anganbagi maikai yengduna adumang nikita thoroklami asumna thorokpana highway amagi mapanda mahak masa chatpa ngamdaba makhai mafam aduda thoroklami amadi highway gi manakta mahak taaduna leki masigi matungda highway da achat awongi gari singi manungdagi gari macha thawwa nupa amana mahakki mapada khamlami amadi nikitabu haudoklami matamatuda nikita takhide minungsi chenba nupa sina police ta pau piduna police na nikitabu mafam adudagi pukhi asumna police na nikitabu hospital amada pukhatki loinana hospital da nikita gyan tarakku matamda police na koi question duna leiramki police na wahang kaya marum hangki nupa sing adu nahak masak hangbra amadi nahak kadai dagino yamna kupna hangki nikita na ai nupa sing do amata masak hangde gari su number amata khangde gari number yengbagi tancha lekhide miyoi sing dusu ai punchi da uwa han bangaktani aduga ai nagpur dagini pune da ai mafam asida interview amada thabak khanmadagi
इंटरव्यू से सरुक सेमिनार मफम पुनः याव लापनी अदुबु भंडार रोड असी अइना खंगदबदगी हारिबा मियोइसिंग असिना मतेंग पांगबिरमगे हाइदुना पुरुकलगा अइबु असुमना निकिता कप्तन पुलिसता तमकी पुलिसना अथुबा मतमदा निकितागी रिपोर्ट अदु इरबा मतुंगदा एफआईआर पालबा मतुंगदा हारिबा पुनेगी मफम सिंग असिदा पुलिस की मियोइ कया मरुम थादोक्तुना अकनबा थिजिनबा हुमजुनबगी थबक तौकी असुमना अकनबा थिजिन हुमजुनबगी थबक सिंग तौवा अमदी महांगना हाइबगी मतुंगिना पेट्रोल पंप अमदा चटपा अमदी रेस्टोरा अमदा चटपा मफम सिंगदा पुलिसना चत्तुना मफम अदुदा लेबा मियोइ सिंगदा हंकी अदुमकपु मियोइ सिंग असि खंगद्रबसु मखोइना थौखिबा तोंखिबा गाड़ी असि इंडिका कार अमनि हाइबसि खंगबा ngamki मसिगी मतुंगदा लमहेन तोहेनबा मफम अदुदा पुनेदा लेबा गुंडा सिंगी मनुंगदा कनाना असुबा गाड़ी थौई हाइना मखोइना थिगलकपा मतमदा हारिबा गाड़ी असि की खोंगुल्लीबा होरकी पुलिस कया मरुमना मफम कयादा साइथोक्तुना यू थकपम अमदी तोंगान तोंगानबा रेस्टोरा कयादा मानब मियोइसिंग लाकप्रा हाइबसि पुलिस की टीमना अकनबा मोंगदा सेक्शन थोरांग लोगदुना मखोइबु थीबा हुंबगी थबक चथकी पुनेदा लेरिबा पुलिस की पुंग कुनमरी फावगी मनुंगदा अकनबा सेक्शन थोरांग लोइनना थीबा हुंबगी थबक चथबदा इंडिका कार असि रेस्टोरा अमगी ममांगदा खामदुना लेरे हाइबसि पाव फंकी मसिदगी पुलिसना फिजम सेलगा मफम अदुदा कोइना सेनदुना अदुमक लेखी लोइनना इंडिका कार अदुगी मनुंगदा मी अमता लेरमदे रेस्टोरा अदुदगी थोलकपा मी सिंगना इंडिका कार असिबु करम मतमदा थौगदगे तोंगदगे हाइबसे मखोइना सेनदुना लेखी लोइनना निकिताबु किडनैप तौबदि यावखिबा मियोइ अनि अदु मफम अदुदगी थोरकी अमदी गाड़ी अदुदा तोंगनबु होनरिङैदा पुलिसना मखोइबु फाकी अमदी मखोइबु इंटरोगेशन कन्न चथकी इंटरोगेशन चथबा मतमदा मखोइना सोहास की ममिंग हाइरकी सोहासना गाड़ी असि मखोइदे पिरमलगा चखिबनी मखोइदे करिगुम अमता खंगबा लेति लोइनना असिगुम्बा थौदोक असि सोहासना हेक अखोइदा फोन तौरक्तुना सिगुम्बा थौरमसिदे यावननबगीदमक हाइरमबनी अदु महाकि लेफम हुजिक खंग्रे महाक मफम असि थादोक्तुना चलमलगनी हाइबा फारिबा मियोइ अनि अदुना हाइरकी मसिगी मतुंगदा मखोइगी फोन कॉल सिंग चेक तौखी निकिता सु किडनैप तौबा मतमदा सोहासना निकिता की फोन सु पाइखिबनीना मखोइना सिजनरिबा फोन सिंग असिगी मतुंगिना पुणे पुलिसना इराय लाइना मखोइगी कॉल सिंग असि ट्रेस तौरबा मतुंगदा कदोमदा सोहास लेरिबगे हाइबसि मखोइना डिटेक्ट तौबा ngamki असुमना बस स्टैंड अमदा सोहास पुणे थादोक्तुना मुंबईगी दमक चटखिदौरे हाइबसि महाकि लोकेशन डिटेक्ट तौरबा मतुंगदा खंगबा ngamki मेकुप नाहुम सिंगना अहिंग अदुदा पुलिस की मियोइ सिंगना फिजम सेतुना अमुक पुणेदगी मुंबई चटपगी लंबी रोमदा लेबा हाईवे सिंगदा थीबा हुमगी थबक चथकी असुमना लंबी लमहांग अमदा लेबा बस स्टैंड अमदा बस अदुदगी कुमलकपा मियोइ सिंग ngaiduna लेखी मसिगी मनुंगदा थौदोक असिदा चेनरिबा सोहास मफम असिदगी पुणेगी पुलिसना महाकपु इराय लाइना मफम अदुदगी फाबा ngamki अमदी महाकपु फारबा मतुंगदा वहंग पाहुंग तौदुना महाकना चथकिबा क्राइम कयागी मतुंगदा महाकि मचिंदगी लोइनमक खंगबा ngamki असुमना निकितागी पुनसिबो की अखंग पीखिबा मियोइ सिंग पुनमक फागतपा ngamki क्रिमिनल अहुम असिदा फंगदबा दंदी हौजिकसु लाउथोक्तना लेरी केस असि हौजिकसु सोंगनदुना लेरी अदुबु निकितागी पुनसिदा थोक्रबा थौदोक असि काउखिननबगीदमक निकिताना कन्ना होनरी असिगुमलबा क्रिमिनल सिंग असिबु अहक्पा चेराक पीदुना मतुंगदा असिगुम्बा थौदोकसिंग असि थोक्तननबगीदमक अखोइ पुनमकना वायल असि ngaइबा तारी वारी सिंग असि तारगा अदोमना करिगीदमक मतौ तमगदगी अफबदा मतौ तंबनी ताइबंग मियोइबदी फत्तबदा मतौ तमलबदी फत्तब सिंग असिना फंगलिबा चेराकसि मतौ तमलिबा अइना फंगबा ताबनी अवाबदा कनाना तानिंगनी अइना तौरिबा थबक खुदिमक माइ पाकपा पांबा ngaktani फत्तना फत्ती खंगना खंगना संगसिनगदौरिबसि इसाना हाना खंगलबनीना इसाना लंबी अदुदा चंगलोय हाइबा वाफम असि ताबीरगा थोरम सिंग असिदा अदोमना मतौ तंबीरोय मरमदी मतौ तमलबदी फंगखिबा तंदी सिंग असि मतौ तमलिबा अइना फंगबा ताबनी हाइबा सिनी मसिगा लोइनानो लोइजरे मथंगदा मोक तांकक अमा पुदुना लाक्सगे अदोम सोंगाइबिरमो लोइनाना सेक्शन लेबियु वाखल लेताबियु टिल देन खुरुमजरी kasi sandukjariba thoromasi diamond radio na sandukjaba crime reports nupi angang sing da thokliba tongan tongan ba manipur khakta natana india ki kachin koya amadi prithvi gi mapan da thokliba angakpo crime sing ase aikoina wari oina tamjaduna miyam da khangan janna na hona jaba dugumba program amani crime reports